Manipuri News Reader की channel की video amta update tawge ngasi January की tang 13 mistry na Cheitup na kanbada Jugali ama sire. Senapati district ki manung sanba Tadubi police station na konba Rabuna may khulda SDO office habi ki thabak suduna leiba masal khatnarakpada mistry na Jugali ama Cheitup na kanbada laikat na ngamdana sire heiri. Thaudo asi tha asi ki tara nithoi amadi tara humdo gi lo na ba hinga thokki bane laikhidraba thabak suba Jugali adugi maming na Rakesh sei kuntraga manga apokpa Brojendro Kawi mahak Tadobi Mauthamai khulda leibane Jugali hatluba mistry adugi maming Ranjit Brahman Kawi mahak Assam dagi ne hairi asi baksang adu mau police na puraklaba Zinimski mokta postmortem tawraga laikhidrabagi imung manungda khusinakre haina spouse na phondor aduga thaudo asida senariba mistry Ranjit Brahman police na fare Tadobi police na thaudo asigi matang na case amasu register tawduna lakhot krai na paus na makata na phondor agli aduga makata ba pawngai minasi. Thank you.